नाकल अमरोमदा ngasi paumi singbu mari shuba maha regiment na athingba pirakpataki khoi saunaduna halakraba paumi sing aduna yaingang pokpidagi tata magic ama tonglaga Manipur Press Club tamna halakre hiramasi matangda aikhogi lamlai gi paumi loktongbom nilona pirakpa paudam ama miyamda tamjari Sidagi hauna urkulda pangthokadoriba khoi siroi ledi festival gi cover tawba satkiba paumi gi team hai khoi gi Manipur khoi gi state transport gari da DIPR ne sillaga khoi gi satkiba gari sing adu khoi Indian Army 4 Mahar regiment gi kangu na khoi gi 4 Mahar border haibani adu makhoi gi kangu na yang police station kar helak laga khoi gi makhoi na DIPR ne silliba paumi sing adu tongaga lakpa gari sing adu kham laga Manipur transport gari thabe aroi haiba aduga MN haina gari number da thariba du muthalu hairakpadagi khoi paumi sing adu chatpada khudong khiba haibadi mafam adu da phawbada ngak sengani haina chatlaga khoi Manipur transport thabo yaroi haina hairakpadagi paumi sing adu khoi chatpada akiba phawrakpadagi mafam adu dagi hannarakkhibagi mami duni lakpadadi khoi MST bus tonga lakhibani adubu yangbu pide hanba kandadi magic wire ga hankhre haiba asin